কই বে মাছ মারা শেষ নি মাছ মারেনি কই আমি দেখতাম আসা ও পেছন দিকে মারে ꯇꯣꯝꯕ ꯍꯥꯏ ꯏꯟꯗꯤꯌꯥ ꯇꯣꯝꯕ ꯃꯣꯏꯁꯤ ꯉꯥ ꯐꯥꯏ ꯑꯩꯅ ꯌꯦꯡꯒꯦ ꯂꯥꯛꯄ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯥꯗ ꯐꯥꯔꯤ ꯌꯥꯌꯦ ꯀꯗꯥꯏ ꯗꯥꯛꯀꯅꯤ ꯇꯜꯂꯦ ꯃꯣꯏ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦ like subscribe please like subscribe cái tụm phải like tụm một cái hình mình rồi là ikut najuruba nung sige may dise chakla shunu ID asumna LB tụm mình hai đứa sẽ đi xem nó cái út pa sen ngay lấy cái hai đứa này vậy Hadi hadi na nung ID hadi ra Sorma IBM charo jaw ra di na moi kon thong ja pe tang lian han ke to ba kali mula Tumba kuis mangga macu teret ki viral sel si yang tu ubra sing no zaman ubra macu teret ki viral sel si ubra yang cái sung học không nó khơi sẽ khôn khụt sẽ nung ngoài kia nè tăng walking cho kia thôi em đi tàu ra cái bút hal basi ay nung ngoài kia bút oh dunia amam bút to kok ngau bener kak sekarang jam lagi dah so aku itu lah aku itu thôi mà khởi lòng cái đi mà xin phô nó pa số cái sẽ như thank you please subscribe my channel
ꯂꯩ ꯐꯖꯅ ꯏꯠꯀꯦ ꯇꯧꯕ ꯅꯪꯅ ꯀꯥꯡꯍꯧ ꯎꯖꯔꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯀꯣ ꯁꯄ꯭ꯔꯤꯡꯃꯦꯟ ꯃꯤꯇꯩ ꯍꯥ ꯃꯩꯇꯩ ꯅꯠꯇꯦ ꯃꯤꯅꯦ ꯑꯩꯈꯣꯏ ꯃꯤ ꯁꯦꯔꯥꯝꯇꯦ ꯁꯀ꯭ꯔꯤꯝ ꯃꯦꯟ ꯃꯤ ꯑꯁꯨꯝꯅ ꯑꯦꯜꯕꯤ ꯇꯧꯔꯒꯗꯤ ꯌꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯎꯖꯔꯦ ꯈꯪꯖꯍꯧꯔꯦ ꯀꯩꯅꯣꯝꯒ ꯍꯪꯒꯦꯀꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯅ ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯍꯧꯔꯦꯗꯅ ꯁꯨꯡꯉꯩ ꯀꯥꯟꯁꯤꯅ ꯃꯤ ꯈꯔ ꯍꯥꯡꯉꯦꯅ ꯊꯣꯛꯂꯕꯅꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯊꯣꯛꯂꯛꯑꯦꯗꯣ ꯀꯥꯏ ꯆꯠꯂꯤ ꯅꯃꯥ ꯃꯆꯥ ꯀꯥꯏ ꯆꯠꯂꯤꯕ ꯑꯣ ꯑꯗꯨꯝ ꯆꯠꯂꯤꯕ ꯍꯪꯒꯠ ꯍꯟꯗ ꯑꯣ ꯑꯦ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯏꯍꯦ ꯂꯩꯁꯥꯕꯤ ꯌꯥꯎꯏ ꯂꯥꯎ ꯂꯩꯍꯧꯔꯤ ꯀꯣꯛ ꯁꯥꯅ ꯊꯣꯛꯂꯛꯑꯕꯅꯤ ꯇꯨ ꯁꯦ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯀꯦꯛ ꯆꯥꯁꯁꯦ ꯑꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯕ ꯎ ꯍꯥꯏꯕꯝꯗ꯭ꯔꯣ ꯏꯍꯦ ꯍꯣꯔꯦꯟ ꯇꯧꯁꯦ ꯍꯥꯏꯔꯣ ꯄꯥꯔꯇꯤꯗꯣ ꯀꯩ ꯊꯕꯛ ꯀꯗꯥꯏꯅꯣ ꯁꯞꯄ꯭ꯂꯥꯏ ꯑꯥꯗ ꯏꯕꯁꯦ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯎꯕꯁꯤꯅ ꯀꯣ ꯁꯤ ꯃꯨꯟꯅ ꯄꯥꯎꯀꯣ ꯅꯛꯁꯜꯍꯟꯒꯦ ꯅꯛꯁꯜꯍꯟꯕꯁꯦ ꯎꯗꯕꯁꯦ ꯑꯧ ꯁꯦ ꯂꯦꯟ ꯗꯣꯅꯦꯇꯦꯠ ꯕꯥꯏ ꯂꯥꯏꯁ꯭ꯔꯝ ꯕꯤꯁꯦꯁꯣꯔ ꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯑꯗꯩꯗꯤ ꯕꯤꯁ꯭ꯋꯅꯥꯊ ꯁꯤꯡ ꯑꯗꯨꯗꯒꯤ ꯏꯟ ꯗ ꯃꯦꯃꯣꯔꯤ ꯑꯣꯐ ꯗꯤꯌꯥꯔ ꯐꯥꯗꯔ ꯂꯤꯠ ꯃꯦꯔꯥ ꯆꯥꯎꯕꯁꯤꯡ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯣ ꯎꯏꯀꯣ ꯇꯣꯝꯕ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅꯤ ꯀꯃꯦꯟꯗꯤ ꯀꯅꯥꯝꯇ ꯏꯔꯛꯇꯦ ꯑꯁ ꯌꯨꯝ ꯑꯣꯏꯔꯒ ꯂꯩꯔ ꯃꯥꯜꯂꯦ
ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯅꯤꯀꯣ ꯁꯤꯅ ꯀꯩꯅꯣꯅꯤ ꯐꯛꯀꯤ ꯃꯁꯥ ꯂꯥꯛꯑꯦ ꯐꯛꯀꯤ ꯃꯁꯥ ꯑꯩ ꯉꯥꯏꯍꯥꯛ ꯍꯪꯒꯠ ꯍꯟꯗꯥ ꯁꯨꯝ ꯆꯠꯂꯤꯅꯤ ꯍꯦꯛ ꯍꯦꯛ ꯂꯧꯕꯨꯛ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯠꯄꯗꯣ ꯁꯤ ꯀꯩꯅꯣ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯄꯔꯚꯦꯁꯀꯤꯔꯥ ꯃꯐꯝꯁꯤ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯏꯆꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯍꯦꯃꯥꯝ ꯕ꯭ꯂꯣꯛꯁ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯌꯥꯝ ꯂꯩꯔꯦ ꯃꯥ ꯈꯪꯕꯨ ꯈꯪꯉꯤꯍꯦ ꯁꯟꯁꯦ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯕꯀꯣ ꯁꯤꯜꯆꯔ ꯀꯁꯥꯔꯗꯅꯦ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯂꯥꯛꯇꯦ ꯁꯤꯁꯨ ꯌꯦꯡꯖꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯡꯉꯩꯒꯤ ꯄꯨꯡ ꯑꯃ ꯑꯅꯤ ꯕꯥꯔꯣꯒꯤ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯑꯝꯇ ꯂꯩꯇꯕꯅꯦꯕ ꯁꯣꯔꯣꯛꯁꯦ ꯁꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅꯤ ꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯏꯁ꯭ꯔꯝ ꯃꯦꯔꯥꯖꯥꯎ ꯑꯗꯨ ꯑꯗꯨꯋꯥꯏ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯀꯠꯄ ꯃꯤ ꯎꯗ꯭ꯔꯤꯉꯩꯁꯤꯒ ꯂꯝꯕꯤꯁꯦ ꯈꯔ ꯌꯥꯝ ꯆꯠꯍꯧꯗꯣꯏꯁꯦ ꯁꯤꯁꯦ ꯂꯧꯕꯨꯛ ꯆꯠꯄꯒꯤ ꯂꯝꯕꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤꯀꯣ ꯀꯩꯅꯣ ꯁꯤꯕꯣ
ꯁꯒꯣꯜ ꯍꯤꯗꯥꯛ ꯀꯥꯏꯗꯨꯔꯣ ꯈꯪꯗꯦ ꯀꯩ ꯄꯥꯝꯕꯤꯅꯣ ꯈꯪꯗꯦ ꯀꯣꯏꯕ ꯌꯥꯕ ꯌꯥꯕ ꯑꯗꯨꯝ ꯐꯖꯅ ꯍꯩꯕ꯭ꯔꯣ ꯀꯣꯏꯕ ꯌꯥꯕ ꯖꯒꯥ ꯑꯗꯨꯝ ꯐꯖꯅ ꯂꯩꯕ꯭ꯔꯣ ꯀꯣꯏꯕ ꯌꯥꯕ ꯍꯥꯏꯁꯦ ꯀꯣꯏꯐꯝꯗꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯩꯁꯤꯅ ꯁꯨꯝ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝꯅꯥꯛꯀꯨꯝꯕ ꯑꯃ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯄꯅꯤꯗ ꯑꯩꯁꯦ ꯁꯦꯟꯗꯟ ꯑꯇꯠꯄꯤ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯒ ꯀꯣꯏꯕ ꯖꯒꯥꯗꯤ ꯌꯥꯝ ꯂꯩ ꯀꯁꯥꯔꯒꯤ ꯀꯩꯀꯩ ꯀꯥꯏ ꯆꯠꯂꯤꯅꯣ ꯂꯩꯁꯥꯕꯤ ꯀꯗꯥꯏ ꯆꯠꯂꯤꯅꯣꯕ ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅ ꯂꯩꯔꯦ ꯑꯣ ꯚꯦꯔꯤ ꯅꯥꯏꯁ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯃꯔꯤ ꯃꯣꯏ ꯉꯥ ꯐꯥꯏꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯇꯧꯕꯁꯦ ꯐꯪꯍꯧꯗ꯭ꯔꯦ ꯂꯥꯛꯄ ꯇꯥꯔꯦ ꯑꯧ ꯑꯩꯁꯦ ꯀꯣꯏꯕ ꯂꯥꯛꯄ ꯇꯥꯔꯦꯕ ꯑꯩꯅ ꯌꯨꯝꯗ ꯊꯕꯛ ꯁꯨꯍꯟꯕ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯊꯕꯛ ꯁꯨꯗꯗꯅ ꯃꯤꯅ ꯉꯥ ꯐꯥꯕ ꯌꯦꯡꯉ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯊꯕꯛ ꯁꯨꯔꯒ ꯃꯁꯤꯗꯤ ꯌꯦꯡ ꯂꯩꯔꯦ ꯁꯨꯝ ꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯍꯜꯂꯤꯃꯦꯕ ꯑꯩꯈꯣꯏꯗ ꯀꯩꯅꯣꯗ ꯃꯥ ꯀꯣꯏ ꯂꯩꯔꯦ ꯑꯩ ꯆꯠꯆꯔꯒꯦ ꯆꯪꯖꯔꯒꯦ ꯑꯩ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯂꯥꯟ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯥꯛꯇ꯭ꯔꯒꯁꯨ ꯌꯦꯡꯖꯕꯗꯤ ꯆꯦꯅ ꯐꯪꯍꯜꯂꯦ ꯊꯥꯒꯠꯆꯔꯤ ꯑꯦꯜꯕꯤ ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯐꯖꯕ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯌꯦꯡꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯉꯥꯡꯁꯤꯡ ꯈꯔ ꯆꯥꯛ ꯄꯤꯖꯁꯦꯅ ꯄꯤꯖꯒꯦ ꯈꯜꯂꯤ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯣ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯑꯣꯕ ꯌꯥꯔꯦꯕ ꯑꯩ ꯍꯩꯇꯦ ꯍꯥꯡꯕ ꯍꯥꯡꯗꯣꯛꯑꯣ ꯅꯪ ꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯅꯪ ꯊꯣꯛꯇ꯭ꯔꯕꯣ ꯆꯠꯇ꯭ꯔꯣꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯄꯣꯊꯥꯎꯗꯅ ꯃꯩꯇꯩ ꯂꯩꯀꯥꯏ ꯀꯌꯥꯝ ꯂꯩꯒꯦ ꯌꯥꯝ ꯂꯩ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯈꯛꯇꯅꯁꯨ ꯀꯌꯥꯝ ꯁꯥꯡꯉꯤ ꯌꯦꯡꯉꯨ ꯈꯨꯁꯥꯡ ꯑꯃꯅꯤ ꯁꯤ ꯂꯝꯕꯤ ꯁꯦ ꯁꯥꯡꯅ ꯑꯥ ꯌꯧꯔꯒ ꯁꯤꯅ ꯃꯃꯥꯡꯅꯤꯀꯣ ꯁꯤꯅ ꯂꯩꯈꯥꯏꯒ ꯌꯧꯕ ꯃꯇꯝꯒ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯁꯦ ꯁꯣꯝꯗꯁꯤꯅ ꯁꯦ ꯇꯨ ꯑꯥꯗ ꯎꯔꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯅꯤꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ
ꯀꯣꯟꯊꯣꯡꯗ ꯊꯣꯛꯑꯒ ꯂꯩꯕꯅꯦꯕ ꯃꯤꯇꯩ ꯉꯥꯛꯇꯅꯤ ꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯩ ꯃꯤꯛꯁ ꯂꯩꯇꯦ ꯀꯔꯤꯅꯣ ꯍꯧꯗꯣꯡ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯔꯛꯏꯁꯤꯕꯣ ꯏꯆꯦꯇꯣꯟ ꯑꯣ ꯏꯆꯦꯇꯣꯟ ꯇꯥꯗ꯭ꯔꯦꯅꯦ ꯃꯣꯏꯒꯤ ꯂꯩ ꯐꯖꯕꯁꯦ ꯑꯝꯇꯪ ꯇꯧꯒꯦ ꯇꯧꯕ ꯇꯥꯗ꯭ꯔꯦꯕ ꯏꯃꯨꯡꯗ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯨꯊꯠꯀꯦ